Maruiba Pau Sainada iseng ichawna miyoy kuntra rom siyan kre Ukraine gi jal amada Russia na air strike sathabada prisoner tara sikre nifuni thoina aswapa nangkre Malam gi leibak amatada operation sindur lepnaba haikiba leite PM Modi Amade Kaziranga National Park da kai maseng kuntare hengatuna apunba maseng chamaga nifunipan sukre MAMI TV na sandok chaba national amade international pau meng tabiri bapum na magpo VELENTINA SAGOLSHEM na khurumjare pau sandong na pizare Malem gi leibak amatada operation sindur lab naba haikiba lekte haina Prime Minister Narendra Modi na phongdokre haire pau gilikun amagi matung ina opposition na Pakistan gi matang da chathaba operation sindur adu America na kanna Toknaba Hairakpadagi ceasefire Taukibani Haibado Prime Minister na Yakidre Haire Pakistana Makoigi Maikai Romda Awa Ana Nangle Makata na Awa Bakangba Ngamlaroi Haiduna Makoigi Maikai Dege Operation Sindur Adu Tokpinaba Hairakibani Haina Prime Minister Narendra Modi na Makata na Phongdoke Haire America के Vice President wari sanabada Pakistana India की माइकईदा लांदारक लबदे इंडिया नसु मधुगे चप चाबा पाकोम अदुमक पीगने इंडिया ना मतम पुमनमक्ता पाकोम पीनबा सेम सादुन लई हाइना प्राइम मिनिस्टर नरेंद्र मोदी ना मखाता के हाइरे इंडिया ना ऑपरेशन सिंदूर असगे मतुंगदा पाकिस्तान लईबा तोंगान तोंगान बा टेररिस्ट संगे कैम्प कया थुगाइबा ngमके इंडिया ना पलहग्राम टेरियर अटैक की चप चाबा पाकोम पाकिस्तान पीके इंडिया एयरफोर्स ना मिनिट कुनिथोगे मनुंगदा April kunitogi laman adu kumbang ngamke haina Lok Sabada Operation Sindurge matangda akhanana khanabagi thauramda Prime Minister Narendra Modi na marit chumna phongdoki haina pau asna makha tarakli Indian Space Research Organization (SIRO) na space da NASA SIRO Synthetic Aperture Radar Research Satellite ngasi nungtil pung mangaga minit nifuda Sriharikota da leiba Satish Dhawan Space Center dagi thagatkre haire pau gilikun amagi matung ina satellite ase India gi GSLV-F16 na thagatkani haire nisar satellite asina pung kunmari mathok tawduna Prithvi gi masak machudgi data sing logane satellite asna numit tarani toge khudinge Prithvi gi saru khudinge ahongba sing data logani haire nisar satellite ase India amasung America gi space agency anigi marakta ihan hanba oina khustam naduna masa masage tongan tongan ba radar system sing haptuna thagatpa ahanmani haina pawasna makatari Sainada nong letana subadage ichawna tholakpadage Beijing da leiba miyoi kuntra rom sikre amasu miyoi listing hum Manipur dragi matakta safagada mafamda thaidoktana thamkre haina China ge authority na phongdokre pau asina hai hokiba numik kharani asida nong letana subadage tamthiraba ichaw olaktuna Beijing da leiba Lambi sing ising tumjing kibaga loinana China ge awang thangba sarukte leiba yom kaya so ising tumjing kre haire Beijing dagi pong ahom rom chatlaga leiba Sangde City da su ngarang ching ningkhairakpadage miyoi nipan sikibage report lei haire Sainada handak ke kalentha asida ising nungsiki fiyongka hena soksul lakhibaga loinana tha asige anganba saruktege leibak asige nongpok thangba saruk singda Sabiki chang hengalake amasung leibak asige kha nongsup thangba saruk tana
ichaugi awaba mayoknare China gi awang thangba saruk singda mayoknariba ichau asibo lumna lordana leibak adugi president Xi Jinping na mi kanbi thabak sing mapung fana chathanaba pauktak pikre hairi Ukraine gi kha thangba sarukta leiba Zaporizhia gi jail amada Russia na airstrike sathabada jail aduda leiramba prisoner taratare sikre amade nifoni thoina aswapan nangkre haina Ukraine gi official singna phongdokre report asina hai hokiba ahingda Zaporizhia ta chathakiba attack aduda akoibada leiba yumsingchu chauna amang ata thoki haina regional leader Ivan Fedorov na phongdokhibaga loinana Russia gi lami singna mapangan kalaba Israel glad bomb sting season naduna Nepalak hanna attack sathake haire Ukraine ge President Vladimir Zelensky Russia ge tamthiraba attack adubu akanma maongda yaningda phongdokpaga loinana Ukraine amasung Russia ge marakta ceasefire thambage tangkak laklaw fawba Ukraine ge miyoi singbo hatpege thabak sathaduna leiri haina maral sikre Zaporizhia ase Ukraine Eastern region Marigi Manungda Laiba city ama oibata natana kumza lising aniga sumna anidage hauduna Russia na makogi haina claim tawriba mafamne adubo hariba mafam asige ayamba sarukte Ukraine lengata khudum chandina leribani haire panba yabadi chahi ahom helaba Russia amate Ukraine ge lan ase ceasefire tawnaba US ge President Donald Trump na numitra nithoge matam pikibani New York City da leiba kulai paiba amana kapada police officer yauna miyoi mari sikre New York City office tower da leiba rifle paiba miyoi amana sanglaklaga nongmai kapagi thongdong New York City police ge officer ama yauna punna miyoi mari harkre loinana atopa miyoi amana sohalaba matung masamaksu nongmoina kaptuna sijakre haina official singna phongdorakle pau asina hai New York City police ge maikai dage sekraba police officer aju Bangladesh dage lakiba Didarul Islam chahi kuntra taruk de mahak police officer ama oina mafam aduda chahi ahum hena thabak tawrakrabane police na nongmai paiba miyoi adu Las Vegas dagi stel tamuradi haina masak takhe mahakna miyoi mari kaptuna halaba matung manga suba miyoi ama sohallaba matung masa mathanta sijake haire police matung ina Sen Tamura wakal gi leina leiba miyoi ne adu mapo mahakna New York City office tower da laklaga miyoi mari halkebige maramde khangmangamdre soklaba manga suba miyoi adu hospital da aruba fibam da leiri hairi President Draupadi Murmu numit humnigi khongsata West Bengal amadi Jharkhand da chatkadare India gi President Draupadi Murmu numit humnigi khongsata West Bengal amadi Jharkhand da chatkadi haina President ge office na phongdokre pau asina hai President Draupadi Murmu na ngasi West Bengal da pangthokadaba AIMS Kalyani gi ahanba convocation da chief guest oina suru yagani haire mafam aduda mahakna miyamda wa ngangane July 13 da President Murmu na Jharkhand da leiba AIMS Yogar gi ahanba convocation hongdokani haire adugi mathangda August amada IIT Indian School of Science Danavata pangthokadaba nifumanga suba convocation da chief guest oina suru yagani haina Rashtrapati Bhawan da thorakpa cherol amana hairi
Kaziranga National Park da kay masing kuntare hengatuna apunba masing chamaga nifu nipan sukre Assam ki Kaziranga National Park and Tiger Reserve da kay masing kuntare hengalakpadege apunba kay masing chamaga nifu nipan sure haina International Tiger Day listing ani kun mga kithauranga mari leinana Park asigi authority na thadorokpa report amana phongdokre report asigi matung ina masige growth ase Biswanan Wildlife Division na ahanba oina sampling tawbagi masing kuntare hengalaktuna overall oina masing yam kalakpada mateng oire haina status of tiger in Kaziranga listing anikun mga haina mington ba report atuda pale mapong faraba kay chamaga nifu nipan adugi manungda forest asigi division ahumda kay amom marifo humdoy lawa yang kay mga amasong apikpa tara yaure Eastern Assam Wildlife ke division ta kumja listing anikun marida kay gi masing ase chamaga mari digi chamaga tara mga da hengatle aduga Nargol Wildlife Division da kay taruk laiba ure haina report asna makatari Aroibada maroiba pao amuka hanap pizari Sainada iseng ichang na miyoy kuntra ron si Hankre Ukraine gijol amada Russia na airstrike sa tabada prisoner taratare sikre nifo nitoy na aswa pandangkre. Malem gilaybak amata na Operation Sindur lab na ba khai kibalite PM Modi. Amade Kaziranga National Park da kay masing kuntare hengatuna apun mamasing chamaga nifu nipan sukre. Hauziki oinadi MAMI TV na sandok jaba national amade international park losinjere makata pa